Image TV meeting Tabir Singu Tam Kumanariam Tranok Sabanala, Kurumzeri, Lunena, Nasigi, River Powda. Siri Lily Festival Gidamukta Matic Sava Security and Pinaba, Kanabalori, Miamna, Siri Lily Festival, the Suruk Yabi Haina, Tourism Department Director Puja Elangona, Miam the Pausi Luckily. The sexual harassment of women at workplace ek kimatangda nomuyo iba awareness program pangtokre. India Pakistan adigi merakta ungkhatnaba hengalakle. Loinana UBSA Matangna United Southern Area Inter-Village Cup Sandil 2025 ki Open amsung pattern men's animal ki winner oikre. Hojik Mapuiba Pau Lovidasi May Kundagi Kunmari Power Pangto Kadoriba, Siri Festival Yamukta, Matiksa Security Arrangement Pinanaba, Manipur DGP Yauna Tourism Department Official Sing, Impal East, Impal West, Kamjong Amadi, Ukrul SP, Singna Puna Pamidana Kanabaloire, Maramasina, Miamna, Siri Festival Sida, Saruk Yabio Haina, Tourism Department Director, Puja Elangbamgi, Elangam the Miam the Pausel Pirakli. Beauty for Humanity Hiver Tim the Pangto. Lakadoriba me kundagina kunari phawa numit mangani sumna pangthokadoriba state level Siri Lily Festival Sigi Saruk ama oina pangthokadoriba Miss Siri Lily 2025 ki beauty pageant launching ceremony ngasi the Indigenous Foundation Bhulel Ukruna Sinduna Singmarong da leba classic grande gi novel board room da pangthokhiba thorumda mahangna wafam asi phondokhibani Mahana Makatana High Siri Festival calendar year gi Akakna Festival Namani Festival si Yam Maru Oiba Kaktanatana Namdamasigi Maru Oina Okrulgi Culture Amadi Tradition Bu Malem Gimiamda Hena Kanganabagi Platform Amani Siri Hariba Sing Amadi Siri Lily Asimak Masagi Oina Top Topa Magul Lejaraba Manipurgi Tourist Resource Amadi Festival Sina Siri Hill Amadi Siri Lily Bu Frezap Taunabagi Maru Oibas Du Kanganbang Gamgadoribani Maramasina, Miamna Siri Festival, Asibu Saruk Yabio Haiki. Festival Asida, Asiga Marila in a Pangtok Kadaba, Beauty Pageant, Asigi Grand Finale, Ginumit, Nipumani, Mangoinana, Mapam, Ahum Haivedi, Ukrul, Impal, Amadi Delida, Audition Pangtokani. Audition Maria Sidagi contestant Kun Kankat Kaktamak Kankatlaga, Atoyen, Sangram Nagodoribani. Pageant Sigi, Waina Miss Siri Lily, first runners up, second runners up, Amadi, subtitles Kayasu, Pig and Heidi. Thromaduda special invitees Waina Siri City, Village Gi, Headman, Yungray, Sangha, Siri City, CK, Village Gi, Headman, Soyo, A. Wungseksu, Sarugyaki. Of the environment and use the beauty pageant as a platform to highlight all the issues, all the important issues which we are all facing, and that this will be a harbinger of peace and prosperity in Manipur, and we hope that people will be a very important part of it. We want the public to come and be a very important part in the celebration of this festival. Thank you. Nupi employees na makoi workplace the thangneba sexual harassment kaya da ngakthok janaba ek ama oiriba the Sexual Harassment of Women at Workplace Prevention and Redressal Act 2013 Post Act ki matangda nomugoiba awareness program among ngasi District Administration Thawana Sinduna Thawal District Complex leba counting hall pangthokre District asida lenga ki thabak tawriba tongan ba department kaya gi nupi employee kaya saru yaduna pangthokiba awareness ki thromaduda DC Thawal Antem Subas ADM Thawal B Lokeshwar Sharmana Athoiba Mithung Singh Oina Sarugyaki Amadi Manipur State Commission for Women gi Legal Advisor Advocate Thiam Rajkishore Amadi Advocate Surai Sem Debjani na Resource Person Singh Oina Sarugyaduna Post Eki Matangda Wafam Piat Pongdoke From Adubu Hodokladuna DC Thawal Antem Subasna Hai Nupi Employee Singidamta Yam the Kanra Ek Asi Office Kayana Nintina Sinabidabana Nupi Singna Sataba Pamdaba Complain Adumak Lakpa Tenari Tawalasiki Oinadi Ek Asigi Kanavasi Mapung Pana Panganabidamata Tangai Fadana Sangba Complaint Committee Sing Ayam Assembly
Internal Complaints Committee ICC, Local Complaints Committee LCC, maram asina ngasi awareness program asida saruk yariba lenga ki nupi employees singna ek asigi maramda munna khangna bhona biu ek asigi kanaba adu sapchana lahonaba hona hosi haina phongdoki. Nailit Impalna Wycombe Money Girls College ki Mathematics Department ki khusamnarga sinduna Big Data, Cyber Security and Artificial Intelligence ki matangda numit tare ni sumna satagadaba workshop ama ngasi thawal okramda leba Wycombe Money Girls College ki seminar hon la pangthokre hodokre workshop adu hodokpagi thoramda Nailit Impal ki Principal Technical Officer Hong Shabam Lorendrona Athoiba Mithung Wycombe Money Girls College Department of Mathematics Senior Assistant Professor S. Hemantana Tharum Mapu aduga Nailit Imphal ki Project Engineer Singh K.S. Ingobi amasung Swavana Yaikom amadi Project Associate K.S. Vishelna akhanaba Mithung Singoina sarugyaki Athoiba Mithung ki warol peduna Nailit Imphal ki Principal Technical Officer Hong Sambam Lorendrona haikibada Hana leramba lemliba asidagi technology ki thabuk asi yamna yangna chakhulakpa maramna big data, cyber security and artificial intelligence ki asi khangdaba yadaba ama oirakpana workshop asi pangthokpani haike sahi asigi kwasem loba examination da UNACO school sanura dagi fast tawrkraba mairoi sing school gi Maikei dagi angam khodol piduna puning thawat kre hanak sahi gi oina kosem lowa class 12 ki parikha da position lor khraba pass ro khraba UNACO school sanura ge mairoi sing taram na okpagi throm ama UNACO school maitrim gi multipurpose hall da pangthoki throm aduda UNACO gi GB member Sunil Saha UNACO school gi DGM N Syamachan Singh UNACO school gi chairman N Irabant Singh UNACO school sanura gi principal K Helen Toy UNACO School Maitram ki Principal Apurba Sundar Das na Athoiba Mithung Thoramapu amadi akanaba Mithung oina saruk yakhi Thoram adugi manungsana UNACO School Sanura ki Class 12 Arts and Science ki position lor kharwa mark wangna pass tarokba Mahiroi Singh bu puning thawatki Thoram mari leinana UNACO School ki Chairman N Irabantan hai UNACO ki Sanura School asi atai school singdagi asinga yenabada khwaidagi pikpa campus amani amadi Anoba school suni Mairoi amabu achauba mi ama oinaba honabada parents singi thodang su yamna chawi parents singi support yaudna mai pa pangamloi parents khakta natana school gi maike dagi su oja singi achauba thodang lai Mairoi singbu achumba lambida punab honabada school asigi system mayam ama laiba amadi honabagi afaba Mairoi puthokpa ngamlibani Masida natana UNACO school da expert kaya ama kauraga motivational speech kaya ama tahan khiba asina angang singda negative thought singdagi kanbangam ngani yarima makai angang singda anxiety tension lehengum sei wakhal negative feelings sing lokthok tragadi nungaitaba mayam lakani tungi lambida mai pakpa ngamloi haikhibaga loinana mairoi singna su kanna honaduna tungi lambida hena yaipaba oisanu haiki Council of Higher Secondary Education Manipur Kosemna Lower Class 12 Examination 2025 ta extra age school gi oina position lor khraba Mairoi Singh ok pathram amangasi school asimaki auditorium da pangthokre hanak sahi gi Kosemna lower class 12 examination da school asidagi science stream amadi arts stream da punna Mairoi thoina position holder da yaurak kibatanatana subject topper da Mairoi ani okpagi thoram aduda extra age school gi founder chairman Akham Imocha Vice Chairman Nomai Them Nipamacha Principal Sadokpam Bimol San Yauna School Adugi teaching non-teaching staff amadi Mairoi Singh Mama Mapa Singsu Thramadu da Sarugyaki Thram Aduga Marilena extra age school co-founder Wangkem Subhas na phonu kibda council lowa class 12 ki handak sahi gi examination gi result lauthrok pada extra age school gi Mairoi kaya na position holder kaya york ba simap School asigi oina sauthok chaningai ni loinena handak sahi gi oina school asina science stream da Mairoi chamri ga subna ani examination thabada Mairoi chahum ga mapuda ga mapan pass tawuta natana position holder da Mairoi tara yawba ngamlakpa asimak yamna nungai ba fawi loinena arts stream gi oina punna Mairoi kunthra hum doina exam thabada Mairoi kunthra mathoi pass tawduna
tara suba position gi manungda school asidagi mairoi ama position lowa ngamlakhi masida natana mairoi anina subject topper tarakpa asimak yamna nungaiba phawi amadi mairoi amana atai mairoi singdagi makok thongnaba onabada hard work toba mathau tai school da waja singda takpi tambiba khakta aduna makok thongba khar wagani manam aduna ingkhalak liba tumgi yumbi oigedoriba mairoi singna lairik pabada thawai haksang yauna paba amadi mama mapa oiba singnasu macha singbu section na senabiba mathau ta hainasu fongdokki ina pininga message asidi kaino haiba matamda hard work yaudana success oiba ngamoi aduna satra singna hard work toba darkar oi aduga hard working student amana brainy student amabu overcome toba ngami aduga ai mot ki matungina there is no substitute for hard work. International Women's Day ga mari leinana Innovative Artist Welfare Association IAWA amadi American University USA na malemgi thakta ikai khumnaba utkhrabi Manipur gi veteran sanori mari butaram na okpagi thorom pangthokre IAWA na sinduna pangai da leiba Sasi Family Restaurant da pangthokhiba thorom aduda IAWA gi country head Dr. Bimol Chan Khabana American University na International Women's Day thorom khudingi malemgi masak naiba nupi singda piba Women's of Substance Award asiginamak Manipur dagi nupi veteran sanori mari khalak pasimak chauthok chaningai ni sahi asigi Marstrang wada pangthokiba Women's Day thoromga mari leinana malemgi oina punna award marfurom khanpai manungda Manipur gi saknarbi athlete Laurembam Sobabati veteran footballer Khaidem Dhanapati Prailatpam Chanchal sports manager cricket amadi power lifter atokpam Roji gi ming lauthrok kibani haiki sana khona bana Manipur bu malemgi malemda masak taktuna lakpagi lambi ngasisu hanba leitri nupa sanori singda natana nupi sanori singsu nupa dagi tadana lamdam asigi mixet kaya produktuna lakli makha tanasu apaba sanori kaya putoktuna malemgi mixet yong khilaknaba hona minasi haina mahangna phongdokki Kumja lising na sumna kulumdogi me humda Churchampur da sinkuki narco terrorist singna mayum makai tumna mai thadok pikhibadagi lanjin ratuna hanjinba yadaduna awa famda taba singi manungda ama oiriba tawbul makha lekai da leiba IDP Raj Thaudamna handak haidokiba coursemna loba class 12 ki exam da arts stream da tare suba position tarakpada harau nungaiba phongdokpa amadi pungning thawar poina like minded group LMG Manipur gi maikaidagi asengba horpam oriba tubul makha lekai de satuna lupa lising taragi cash award piduna ikai kumna krei thodam sarat amadi mirabai anigi machanupa aptomba Ras Thodam Unatco School gi mahiroini IDP amana Manipur pumbagi tare suba position lorok leta da LMG gi maikei dagi punging thawat poina ngasi gi tengbang asu pi kibani tengbang khongsat aduga mari leinana group asigi secretary Ojit Sori Khaibamna phondokibda IDP amana punging wakhalgi awaba kaya mayok naraga thakiba class 12 ki exam da Manipur pumbagi oina tare suba position lorok pasi araiba thabak amannate IDP mahiroi punamaki chauthok chaningai ni asigumba honaba kanba mahiroi sing asibo pungning thogot piduna tungi afaba yumbi oihonaba sem haibasi yamnamak tangai phade hojik aikhoi khudingmak lan mayok naribani lan marak asida aikhoi gi horak liba mairoi singbu afaba maikeida lamjing biduna khunai asi convince bachangi haike from aduga mari lenana Ras Thodam na phono kibda like minded group ki oja singna aigi yumda lakpiraga mamal yamnaba khudol asi pibiruk kidamak ikai ikok nona thagatpa phondok sari aihangna handaki exam da tarisba position tarakpa ngamkibasi miyamgi support yamna phangkibagini sel thumgi phibam fatte haiduna aingonda awaba mata birakide aihangna Unatco School gi hostel la laringaida aihaki damakta oja singna yamna mateng pangbiki aihaki tinaba maru mapang singnasu positive aba environment amada mateng pangbirakhi aihaki wakhal sarang naba matamda Sir Dhanbir Laisramna personal oina aingonda pibirakhiba advice sing aihak sukau kaujade Sir Dhanbir Laisram aihaki role model ni aihaki tungi pandamde civil service ki exam thavani aduga ayangna ayaki junior sing da haijaning badi aikhoi mairoi sing asidi future gi pillar ni aikhoi gi pillar asi
kandrabadi karamna ima leibak asi karamna afaba akan leibak oigani awaba phanayamna thengrabasu aikhoi honabadi khak lepa yade haike awaba phane ama thengnarsu aikhoi honabadi lepa sunga yade akoi satra haibasidi future pillar ni akoi gi pillar si kandrabadi karamna ima leibak si afaba akanba leibak am oigani aina aigi junior sing da haizaning badi don't stop working, keep up the hard work no matter how tired you are. Bharatiya Dalit Sahitya Academy New Delhi gi miyeng makhada lairiba Dalit Sahitya Academy Manipur na sinduna samwe kuthamari suba Bharat Ratna Baba Sahib Dr. Bhim Rao Ambedkar gi mapok kumon ga mari leinana national amadi international gi thakta mana phangkraba singutaram okpa gi thoram ama ngasi Manipur Press Club gi Loktak Hall da pangthokhrei thoram adu da Art and Culture Corporation gi former Honorable Minister Kundrakpam Jibon Dalit Sahitya Academy Manipur ki President Texam Rameswar Bharatiya Dalit Sahitya Academy ki National Secretary Yumnam Mahendra Kumar Khorirol Sandoklup Wangjing ki President Tongbram Babulal Bharatiya Dalit Sahitya Academy ki State President RK Gunasandrana athobe mithungling sanoina saruk yaki thormadu ki manungsana Dr. BR Ambedkar ki Photoda hailei katuna ikai khumnaba utpagalonina Dr. T Rameswar Singh na iba Dr. Yumnam Mahendra Kumar amasung magi punsi khongsat haina mingthonba larik amaso phongki tongan ba district singdagi miyoi kungani pan khangatuna national abadi international thakta mana phanglkiba singbu khudol pot pidona ikai khumnabasu utki throm aduga mari leinana Bharatiya Dalit Sahitya Academy gi National Secretary Yumnam Mahendra Kumar na phonglokibada Dr. BR Ambedkar na Loramba Khalamba Mission Sing Asibu Mioiba Singda Be Good Do Good Haiba Hiramasida Ratnakar Dakur Oilamba Amana Balmiki Oiba Ngamlakhiba Adugumna Aikhoina Karigi Mioibabu Semba Ngamloidabano Haiba Wakalonda Sathrakba Thorang Ama Oina Haukiba Sahi Ahumda Andaman and Nicobar the Satuna Haikat Lekat Kayasu Tamki Saliba Sahi Asigi Jun Anida Vietnam da Numitarani Kongsat Amadi Jafanda Satnabasu Sem Sadrun Lady Haina Pondoki Karamasung Mahagna Mission Toramba Kalam Wakalon Singsi Equigi Missing Sita Be Good Do Good Haiba Hiram Sita Ratnakor Daku Orambaduna Balmiki Onangam Giva Adumana Equina Karigi Nebu Semangam Mudurno have Wakalon Tamjarga Masiki Pandam Jita Equina Twin Masiki Aransis Chataza Lamdam Masjid Riba Lomi Sing na Isai Sagi Lopam Amadi Inkol Sing Matangi Anova Low Tam Yodringaida Lebak Lehau Sanging Tauduna Maxilagi Balebak Lehau Sing Kalhosi Haina Irabot Foundation Manipur ki President KH Gopen Luang na Phongdokli Ngasi Manipur Press Club ki Kauru Hall da Pangthokiba Pawmi Paus Missing Unabagi Mifam Amada Wapamasi Phongdokna Gopen Luang na Hai Lamdam Asigi Lebak Lehau Kanba Haibasi Manipur Nuksibagi Ihan Hanba Khongthang Amani Lehau Yaudraba Lebak ti Lekang Laga Pangkhangni Lekang La Orba Mafamduda Mioibana Kedongnungda Khunda Leitaba Yarwai Lomi Singna Lebak Lehau Sanging Tauna Lebak Lehau gi Mapangal Kangkat Hanbada Natana Lebak Lehau Aduda Kari Yauri Amadi Har Kayam Yamna Mathau Tari Khanganduna Lomi Singbu Mateng Pangli Amadi Lebak Lehau Haibasi Upul Amakak Nate Masida Kanaraba Posak Sing Nitrogen Phosphorus Potassium Amadi Mathau Taba Micronutrients Sing Natana Pambi Amana Hingbada Sangba Zinc Iron Copper Manganese Nasingba Kaya Asi Piba Ngamnaba Khongthang Lokhotpham Thoi Maram Aduna Irabot Foundation Manipurna Lebak Lehau Kannaba Honabada Mari Lenaba Department Sing Amadi Lomi Miamga Kusam Naduna Lebak Lehau Sanging Tauba also Fongdoki Climate change Adukimatic Awa Binatuna Akuida Nasi Dore Nung Takadama Matamda Tarataba Taoidama Matamda Kangata Slaga Plastic Tokanda Pegi Lopam Maximum Mamba Hiwan Konaiba Taraboza Hungrum Mayan Tapala Labor Hydrosis. The Association of Manipuri Diaspora Aman Funena Sam Kontramari Suba Kongjom Lal Nixing Numit Thorum British na Manipur Sanakonung Lokshin Kiba Numit April Kungatariat ta MCCIA Hadapsar Puneda Pangtokre Numit Asida Pune Amadi Masigi Akoibada Ladiba
masing yablaba Manipuri singna 1891 Anglo Manipuri War gi aroiba lanfam oikiba khongjom landa laikhidraba athobu singi mitamda aman gi president ER Songtham Jentana lusingduna miyamna haikat laikat tamduna thoramasi hodoki thoramasi gi mapungoiba program oikiba khongjom lalda singlin sana haiba aman pune gi members singna sanaba Dr. Narendra Huidromna direction piba short stage drama aduna punmaki puning singsin ki tungi yumbi oigadoriba hawalagliba angang singbu puning thawat piba amasung aikhoi culture and history bu takpiba oina patriotism and khongjom lalda yumba tharum kaya amasu pangthoki thormasigi saruk ama oina pikliba angang singi oiba layek patanaba lebak ningbada yumpham oiba angang amasung ahal singi oiba saireng thiba amadi aikhoi gi mehorol dagi laraklaba thang tasu utki Moirang ACG MLA Tongam Santigi Miyeng Makada Lisingne Sumna Kunmari Kunmagi MLA Local Area Development Fund dagi Thamna Pokpi Community Holgi Nauna Tiles Flooring Toba Ceiling Fan Fitting Toba Iron Grill Hapa Loinana MLA Tesh Santi na Honobi Matung in a Sangaduna Miam the Kusina Kray Loinana National People's Party NPP da Nauna Yaklaba Thamna Pokpi gi mioi sing taram okre NPP Thamna Pokpi Union Sindurangasi Thamna Pokpi Kaitel da Pangtokiba Thromda MLA Office Moirangi Chief Advisor Dr. Y Modhu Senior Citizen Singh Kunjo M Kumar M Megha S Samu NPP Moirang Block ki Working President Haji Nongthem na athoiba mithunglen oina sarukcha ki Throm aduga mari lenana MLA TS Santi na phongro kibada dharma gi oiba deva karma lining laison miyam pulakpa matamda miyam na khudong sadaba kaya maik naramba adu kharda oibasu koknaba moirang SC gi manungda leiba community hall sing asi phajana phase 9 na sengot sagatpagi saruk ama oina sengot pani loinana makha tanasu walhoriba sing sengot khageni haiki amrom dasu moirang bazar da MLATS Santi gi miyeng makha da moirang bazar gi akoibada paikhatliba sit sengbagi thabak sing MLA masa satuna yengsin ke Manipur State Sumang Lila Council na Laikhidraba Sumang Lila gi aiba yumkham Rupachandra Ghosh ki mafamda ikai khumnabu utpagi throm ama ngasi khurai thangjam lekai da leiba aiba sigi sangai da pangthokre ngasi ayuk pung 10 ga makhai da gi hoduna pangthokiba throm aduda Manipur State Sumang Lila Council gi advisor L Tarpon MSSLC gi lifetime president PS Gunasandra Sharma amadi council asigi lifetime general secretary amadi Sangit Natik Academy awardee SS Hemanta general secretary Y Nilasandra Nupa Lila amadi Nupi Lila ge artist sing amadi council gi maru oiba mioi sing su saruk yaki throm aduga mari lenana Manipur State Sumang Lila Council gi lifetime secretary SS Hemantana phonu kibada laikhidraba oja yumkham Rupachandra Ghosh Manipur gi masak naiba Sumang Lila kaya ama ibirami mahang iramba Sumang Lila singi manungda Kangla Katbar nang taniko imau nupi Arab ki Lairang Iyai Thaki Thambal Paukhong asina singba lila kaya ama ibirami masi sunatana lilada phawriba miyamna pamnaraba isai kaya amasu ibirami mangna leikidaba si sumang lila gi oina achauba mangjab amani haina phongdoke adubu isai se amako phamna phawgi phawgi di ayamna phawragi bu lai haroda nuradi sabdu tangin sabdu do awai akomoina sakatara Api susu lagi satu tong lagi angang so ini log lagi nanti mai bi no bi ni lai pham toy na sa bi ni gai na lai ro mo to bok da yoksel la na asmai to Kumja lisingani ga Sumatra mapani January Social Welfare Department ki scheme ahum gi contract ta thabak launaba thokiba order amagi matung ina lisingani ga sumna kungi March thada pangthokiba special DPC gi result athubu tamda haidok bi haina Association of Contractual Staff of ICDS Mission 2016 base ki maikedagi Manipuri governor amadi mari leneba singi puning singsilakli ngasi Manipur Press Club ki Kauru Hall da hiramasiga matang na pangthokpa paw infam amada Association of Contractual Staff of ICDS Mission 2016 base gi General Secretary Ngaibam Ramesh Chandran Hai 2016 da Social Welfare Department ki ICDS Mission da contract basis ta sahi ama hena thabak
तौरमलबा मतुंगदा 2017 दा कॉन्ट्रैक्ट अदु लेप ले हाइदना खंगलखी मदुगी मतंग डिपार्टमेंट स्कीम अहुम की कॉन्ट्रैक्ट थबक लौनबा 2019 की जनवरी 13 दा नोटिस थोलकी कॉन्ट्रैक्ट थबक लौनबा थोलखिबा नोटिस अदुगी मतंगदा हाई कोर्ट पेटिशनर चाम कुंथ्राम दोइना अपील तौबदगी स्पेशल डीपीसी पांगथोकनबा खंगलक्तुना 2020 की मार्च 3 स्पेशल डीपीसी पांगथोकी अदुबु लाइबक्थिबदी डीपीसी अदु रिजल्ट हाइदोकपगी महुत्ता अमुक कैंसल तौरे हाइना 2021 की अक्टोबर 5 दा नोटिस थोलकी हाइरी मदुगी मतुंग तारकपदा 2021 की नवेंबर 10 दा डिपार्टमेंट स्पेशल डीपीसी अमुक्का पांगथोकनबा नोटिस थोकतुना अनेक सुबा स्पेशल डीपीसी पांगथोखरै अदुबु ngasi फावबा रिजल्ट हाइदोकपा लेट्री रिजल्ट हाइदोकतबा असिगी मतंगदा हानिग सेमिस्टर नोंथोमुम बिरेन उनदुना वारी सानकी अमदि महांगना 2024 की एमपी इलेक्शन लोरबा मतुंगदा सोयना हाइदोके हाइबगी थाजबा पिरक्की हाइरी अदुबु रिजल्ट हाइदोकपा ngaidun लाइरिङैदा कॉन्ट्रैक्ट कौबदा यावखिबा MSK स्कीम अदु मतम लोइरे हाइदुना 2024 की अक्टोबर 13 दा डिसकंटिन्यू तौरे हाइना नोटिस अमु थोलकी हाइरिबा थोंग असिबु यानिंगदबा फोंदोकनदुना हाई कोर्ट कंटेम केस फाइल तौखी अमदी मदुगी पाखुम ओइना हंजिन हंजिन DPC की रिजल्ट हाइदोकनबा डिपार्टमेंट ना होनरी हाइना खुमलकी मरकसिदा कैंडिडेट कया अमदी अवाबा खमथेंगना मायोकनरे मरम अदुना मणिपुर की गवर्नर ना स्पेशल DPC की रिजल्ट अथुबु मतमदा हाइदोकनबा होनबियु हाइनसु अपील तौरकले लोइनाना मखोइना सही अमगा था अनि थबक तौरमबगी फंगफम थोकपा परफॉर्मेंस बेस्ड ऑनरेरियम अदुसु अथुबु मतमदा पिथोक पिनबा डिपार्टमेंट की मरी लेनेबा सिंगी पुनिंग सिंगजरी हाइनसु महांगना फोंदोरखी दा पुगी थबक सिमिसु हाइदो हनबियु आइना ऑनरेबल की फुंद पिनिंग सिंगजरी अदुगा लोइना सही अमगा था अनि कॉन्ट्रेक्चुअल स्टाफ इन पुरम मतमदा एखोगी पिबम थोपा एखोगी परफॉर्मेंस बेस्ड ऑनरेरियम हाइदना PPS यारे खंगनबा माखोगी पिबम थोपा एखोगी अमाउंट कर लेहोरी अदुसु कोई डिपार्टमेंट ना अथुबु मतमदा पिथोक पिनबाना सिंगजरी डिप्टी कमिश्नर बिष्णुपुर लौरेंबम विक्रम IAS के थौसिल मखादा थाबुम अमसुमना सत्थरिबा वर्ल्ड रेड क्रॉस डे ऑब्जर्वेशन की सरुक अमा ओइना नोमगी ओइबा फर्स्ट एड ट्रेनिंग प्रोग्राम अमा एस्कुल वुमेन्स कॉलेज नंबोल ngasi पांगथोकरे थरमदो NSS यूनिट 1 यूनिट 2 अमसुंग आइकाक एस्कुल वुमेन्स कॉलेज नंबोल इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच सेटअप फाउंडेशन नाकुसम नदुना सिंदुना पांगथोखिबनी थरमदुदा एस्कुल वुमेन्स कॉलेज नंबोल के NSS प्रोग्राम ऑफिसर डॉक्टर लाइसम सुमोबला डीन ऑफ स्टूडेंट्स सोंगथाम रामेश्वर IRCS बिष्णुपुर डिस्ट्रिक्ट ब्रांच के चेयरमैन डॉक्टर वाहंगम गुलापी सिंह सेक्रेटरी डॉक्टर हुइड्रोम रोमेन सिंह वांगलोय सिंह ओइना सरुक यादुना कॉलेज असिगी बैरोय सिंह फर्स्ट एड की मतंगदा ताकपी तंबिके इम्फाल ईस्ट की जोनल एजुकेशन ऑफिसर जोन 2 पोरमपाट की मियंग मखादा ngasi लम्फेल हाई स्कूल दा डिस्ट्रिक्ट असिगी महूत सिलुनबा योग ट्रायल पांगथोक्तुना अपुनबा योग सानरोय 13 खनख्रे खनगलबा योग सानरसिंग अदुना डायरेक्टर ऑफ एजुकेशन एस गवर्नमेंट ऑफ मणिपुर ना सिलगा मे 3 तगी 5 फावा जॉनसन हायर सेकेंडरी स्कूल इम्फाल दा पांगथोकदौरिबा स्टेट लेवल योग ओलंपियाड 2025 ता इम्फाल ईस्ट डिस्ट्रिक्ट की महूत सिलगनी हाइना जोन 2 की गेम्स एंड स्पोर्ट्स इंचार्ज एस प्रेम कुमार ना फोंगद्रोकले इम्फाल ईस्ट की योग जज सिंगना लुसिंगदुना पांगथोखिबा ट्रायल सिलेक्शन अदुदा सानोर सिंगी फजबा खुसाना येंगलगा अपर प्राइमरी बॉयज अमदी गर्ल्स की सानरोय मरी मरी सेकेंडरी लेवल की बॉयज अमदी गर्ल्स की सानरोय मरी मरी पुन्ना सानरोय 13 खनखे ngasi खंगतख्रबा नुपा मसा अमदी नुपी मसा योग सानोर सिंग अदुना था सिगी तांग कुंथ्रा की नुथिल पुंग अनि ताबदा मसा मसा की आधार कार्ड का लोइनना पासपोर्ट फोटो अनि अनि का लोइनना मरी लेनबा चे सांग सिंग हाइरिबा मतम असिगी मनुंगदा डिस्ट्रिक्ट असिगी गेम्स एंड स्पोर्ट्स इंचार्ज एस प्रेम कुमार दा रिपोर्ट तौरकदबु खंगलकले सही अनि सुजिलकलबा मणिपुरी क्राइसिस असिगी मतांग दा वारोइसिन पुरकनबा खननेनबगी लेबाक मियामगी मिफम अमा बिष्णुपुर अकोइबा अपुनबा लुप बालमदी कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी सिंदुना बिष्णुपुर दा ngasi पांगथोखरे थ्रमदुदा कोकोमी हेड ऑफिस की कोऑर्डिनेटर खुराइजम अथौबा बाल की प्रेसिडेंट लोइतोंगबम देवचांद सेक्रेटरी तखेलंबम विक्रम प्रोटेक्शन कमिटी निथौखोंग की सेक्रेटरी RK तोमिसना सोशल एक्टिविस्ट लुंगाई सिंह
parengba na athoiba mithung sing oina saruk yakhi Manipur gi tongan mafam sing nagi lakpa tongan ba CSO singi music sing yauba thoram du da kokomi gi coordinator khuraijam athobana phanglo khibada lakliba metang ahumda miyang yoba mifam ama kuman lampakta pangthoklaga warep logani haiba mifam asida miyam punna saruk yaminasi sahi ani asida Manipur thokliba thodoki fact finding kokomi da leire Bharat Sarkar na irang asigi loisinaba sinde National Highway dabu sahi ani chathok chasin yahandribasi lengak amana tawdaba mathora mang makha takibada Manipur thokliba kalupki irang sigi fact finding Prime Minister da isa yauna pisilaba phawba ngasi phawba pakhum phangri kukina tampakta tamna loksilakpada sarkar asina usinadana lei haiduna sarkar na recognize tawdaba khun kaya Manipur da lefam thokpra hainasu hangke Azumaina Kukina Metegu, hostage oina, Lanpao ina Paraga, India government that was in particular Yama, Kamun Krupa oina Kukina, Kuki Black by Sina, Toronto becomes a Promoda, India government Kuki Black by Sina, Kimata, and even a Hanova, and even a Computarity, India government Kuki, the Intelligent government is not Brown. Indian High Kiv the Say and Rebel Lamging Quida, Pakistan, Kolai Massa Sing Sina, no way capsulactana. Lan Kahorpa Marini Surakle, Melton Singna Akanba attack Satadana, Lamkoba Muika, Kashmir, the Hat Kabimatunda, Lebak and Nigi Marakta, Unkana Hengalakle. April Kunitoida, Melton Singna Muikun, Taruk Hat Kibaki Todokta, Melton, Ahum de Pakistan Masani, Hibiki Singnable Lady, Islamabad de Wapamadu, Yaninkide, Security Force Sing Abasung, Todok Aduda, Hingo Singna Haikibada, Melton Singna. Pahalgamgi lamhang aduda nipa singbu tongana khaidok tuna thamlaga Hindu singbu yamna nakba phamdagi nongoi kapna hatki thodok aduda India bu yamna sound ki amadi Islamic Pakistan gi mathakta action launaba phongdokki lebak animakna claim tawnoriba Kashmir da leiba terrorist singbu Pakistan na sentang piduna thauna hapkali hainasu New Delhi da Pakistan mu maral siribani Nuclear armed nation ani amada maran sinarakli Indus Water Treaty India na sanaroi hairi aduga Pakistan na makhoigi India gi airlines ki air spacing thijin khrei marak asida China na India amasung Pakistan oiriba phim asibu ingthanaba thabak thorum soidana lokal kani hai thajai haina phongdok narakli North Korea na ahan boina Russia Ukraine gi landa North Korea gi lanmi landa saruk yagani haibagi confirm tawkhre yai haibagi confirm tawkhre North Korea gi news agency KCNA na phono kibada lusingba King John un gi order gi matung ina course border region bu mapung phana liberate tawnuna ba Russian forces singda mateng pangki Russian chief of staff Valley Gerasimov na North Korean troops bu thawna phabani haina thagat khaba matungda North Korea na makhoi gi lanmi landa yauki haiba yajaki amromda that ahum helaklaba lan aduda North Korea dagi lami lising trama thoi thaki madugi manung dagi lising amasiki haina western officials singna haiki sanabagi pauda United Southern Area Inter-Village Cup Sandal Organizing Committee na sinduna unapal satharakpa ahanba United Southern Area Inter-Village Cup Sandal 2025 ki open amasung veteran men's football ngasi losin khrei ngasi saniki ba United Southern Area Inter-Village Cup Sandal 2025 ki open men's football final match ta United Brothers Sporting Club Apsa Mantakna Jeontlang Football Club pu panjal ahum anida maithiba pikre Apsa gi panjal singadu sungmunnen na manga suba min amasung tramathoi suba amasung niphunga suba minute singda panjal ahum sanki Jeontlang Football Club ki panjal ani aduna Selem thangna tramathoi suba minute ta aduga UBSA gi sunglen na kunthra te suba minute ta sanki ani suba match wena saniki ba veteran football final match ta na UBSA mantakna Liwa Saning Football Club pu panjal mari anida maithiba piduna winner oiki UBSA gi panjal mari mak ngamnei ril na mapan suba kunmathoi suba kontrate suba amasung nipu nipan suba minute singda sanki Liwa Saning FC gi panjal ani aduna phamsrina ani suba minute amasung ngamsana yakai gi nithoi suba minute ta panjal amam sanki ngasi football final match aduda DK Konungthang Hana Manipur Lenga ki Minister Weramba na Athobi Mithong
Lanu Popular Imol Divisional Field Officer, Ministry of Home Affairs, Government of India na Thormapu amasung Temuido Makunga, Deputy Vice Chairperson, MSEM Promotion Council of India in charge Nagaland and Manipur na akanabu mitung wena saruyaki. Sheikh Babu Masa Memorial Trust na sponsor amadi All Manipur Football Association sinduna punna team traga nipana saru yaduna group ani thokna khaidoktuna Khuman Lampak Man Stadium da sathariba ani suba Premier League ki ngasi sanikiba match singda UCFC Sandel amasung AIM khabam lamkhai ani na akan mongda lamba tawnaduna sanakiba match aduda UCFC Sandel na AIM khabam lekai bu panjal ahumda maithiba pikre loinana League asigi hayengi match oina nukthil pung ani ge makhai taba matamda Wafa Wangoi Amadi Abba Ketrigao Ani Lamba Tauragani Hairi Awang Lekin Thabi Modern Youth Association na Sinduna Awang Lekin Thabi Football Ground Sathrakliba Ahanba Awang Lekin Thabi Football Tournament 2025 King as Shaniki Messing da YDC Posangam Amadi Fort Brothers Loitang Mai Pakre Nasi Shaniki ba Ahanba Ground Mess Ground YDC Posanglamna Werang Kampu FC bu Panjil Amada Thoiki Mesaduda Mai Pakraba YDC team Maikidagi Panjil Singado Robert Amadi Taibangan Bana Sanba Ngaktan Ngamki Lonena Maithiba Nangkiba Werang Kampu FC gi Amatangal Panjil Aduna Avinasa Sankivani Tournament Asigi Ngasi Sanikiba Anisuba Ground gi Mestana Fort Brothers Loitangna Kulen Boisabu FC bu Panjil Mari Swinoda Maithiba Piki Fort Brothers Maikei dagi Sankiba Panjal Mari adu P Govinda Panjal Ahum amasung PH Arjunna Panjal Amasanki Tournament asigi ngarang sanikiba anisuba ground gi match ALMYA amadi Brighters Club awang posangam Kulen team anina sanikiba da Brighter Club ki team official amadi Babok Singna tournament conduct rule Giwang mada thoning da thong sathrakibi damak tournament asigi RR gi matung ina Brighter Club tournament asidagi tanthokle haina awang Lekin Thabi Modern Youth Association gi secretary L Ronald Thadrok Pastor laman su khangalagle District Kang Association Jirbam Sinduna Dibong Khunaugi Community Hall da Kangkut Tarana saruk yaduna sanariba ahanba Tingnam Pari Puri and Ichil Inau Nixing Men's Kang Tournament 2025 King as Shanikiba Mesta LEC ga Kasar Kangkut Aniga Kangkut Panjal Tramari Kap Naduna Draw Kre Haynuntil Pung Ama Taba Matamda MITL ga SAYC Ani Sanragani Nasigi Mes Aduda Hab Mamangda LEC bu Kasar Kangkut na Panjal Tatnipan Tarita Mangjin Thadur Satlaki Ha Matungda Kangkut Animangna Yamnakan na Kangkap Naki Adubu Apiba Matamda LEC ga Kasar Kangkut Tim Anina Kangkut Panjal Tramari Kam Draw Oikibani Hojik Arui Bada Marui Pamul Pizari Sirili Festival Gidamakta Matik Sava Secretary Announcement Pinaba Kanabal Loire Miamna Sirili Festival da Saruk Yabiu Haina Tourism Department Director Puja Elangom na Miamda Paujilake The Sexual Harassment of Women at Workplace Act ki matangda nongwi ko iba awareness program pangtokre India Pakistan ani gi marakta ungkhatnaba helakli Loinana UVSA Mantakna United Southern Area Inter-Village Cup Sandel 2025 ki Open Namasung Veteran Men's Animaki winner oikre Ngasi go inadi image pawnam sandok seba matang asilojire miamu amukana kurumjani